COVID laisategi ngakthoknaba India na sajaba malemgi ahanba intranasal vaccine Central Drug Standard Control Organization na ayaba pirekre hariba vaccine asi sahi 35 gi mathakta leiba miyoi-singna thangai phadana ana layengi thabakta sizinaba yagani hairi Union Minister Dr. Jitendra Singh na Delhi Department of Biotechnology Autonomous Institution Society Singha mifam pakthokpa matamda wafam asi phongdokhibani vaccine asi Sabada amadi clinical trial sing chathabada changba sefam kudimak mission COVID suraksha program gi makhada Department of Biotechnology amadi Biotechnology Industry Research Assistance Council na puthokhibani hai Center na FM radio channel singda yu mayai ka bachanjak nongmai kuchukulai amadi lalhobabu sokutpagi mami tabi isai thadana pautak pikre Information and Broadcasting Ministry na phongdorpagi matungina asigumba isai ase AIR program code ki mayuktani hairi All India Radio na sizinariba Grant of Permission Agreement gopa gi manung chanba thoram sing amadi advertisement singi kanglun sing ase FM radio channel sing asu ingadawani hairi Round of 16 Younabagi Damak Japan, Spain, Panjil, Ani Amada Mighty Pikre, Nakalamurum, Germany, Costa Rica, Panjil, Marie, Anida, Mighty Pirusu FIFA World Cup Tagi, Mapan Tokre, Goal Masinda, Spain, Hinkibudagi, Germany, Lehubani, Narang, Japan, Tokiba, Asina Mets, Honda, My Pakpagaluna, Point Taruk, Panguna, Point Table, the Haidagi, Mokok the Lady. Spain amadi Germany na point mari phangduna Japan na leiki aduga goal fazana chanbada yenglaga Spain na round of 16 changwa ngamkhibani Japan na mathangi match ta Croatia ga lamba tawnabagalona Spain na Morocco ga lamba tawnagani Haukiwa pungkon marida India da nong nami chani ko mudramanga COVID positive oikibagalona na miyo eni leikitre pagalapagi changchada marfudrani pandasmi panchino oiri apunbo confirm case na koti mari lakh nifutaru lising mudrani toy chamapan trondo yokre active case lising mari chatruk mudrani toy da hantarakle laina asina maram oiraga leikidaba migi masing lakh manga lising kunthra chatruk kun mari ni laina asidagi naba fadana discharge tawkiba migi masing na koti mari lakh nifuma toy lising kunthra tare chatruk taraga tare ni laina asidagi ngakthok naba vaccine kapthokiba apun migi masingna koti chani ga tarmapan lakh marfudarani thoi henkre malemgi oino covid laichana khwaidagi hena sohlaba lebak singi manungda USA na ahanba India na anisuba amadi France na anisuba da leiri awang no state ki oina Assam na ahanba Mizoram na anisuba amadi Manipur na umsuba da leiri